Technopol District ki manung chana Leiba Kwatha Khunja Leiba Chamaga Kuntraga Mapan Shuba BSF Delta Company Louthokhiba Yaroi Haina Kwatha Government High School gi mamangda Kwatha gi Meira Paibi amasung Khunja Singna Khongjang Changsinkhre Khongjang aduga mari lainana Kwatha Village Authority gi General Secretary Takhelamam Sanjoyna hai Mamang chehi gi me ahumdagi haurakhiba irang asiga mari lainana Kwatha Khul gi Khunja Sing ngak senaba leiba BSF personnel sing lauthoklagani hairiba ase Kwatha gi Khunja Sing na yaba ngamdoi Irang asida State Force amasung BSF Company asina Kwatha gi Khunja Sing ase mapung fana ngak seduna laklibani BSF Company asin leibadagi Kwatha gi Khunja Sing ingna chikna leiba ngamlibani BSF ki company asina leiba mafam ase Injomema border pillar number 81 dagi kilometer mangarom tamak lapi BSF personnel sing asin leitrabati Kwatha gi maijai khun sing da kuki kulai paiba singna yamna line landarak ngambagi fibam da lei maram aduna mafam asidagi BSF company ase lauthokhtaba yade hairabadi makoi gi mut sinbang amkadaba security force sing thambiu hainasu magna makha take nakal amarom da khongjang aduda saru yakhibi Meira Paibi amana hai Kwatha kholdagi BSF lauthokhiba haibase Kwatha gi Khunja Sing sibaga chap manai Khunja Sing gi thawai kaliba security force sing ase lauthokhrabadi kanana Khunja Sing ngangpigani haibase achawa wahang amu oire Mafam asidagi BSF company ase lauthoklai haibi order thokriba fawba Kwatha gi Meira Paibi amadi Khunja Singna company asina leiriba Kwatha Government High School asigi geta chara henbagi Khongjang Sing changsilagani haina phongdokhe Manipuri sida tangtu leitaba poroktaring he chairak sida ikhang khangau dabida ekoigi Kwatha da leijaramba Kwatha gi security na leijaramba ekoi BSF company ama ikhang khangau dabida Kwatha dagi satkhirgani lauthokhrani haibagi pau tajab matam sida Kwatha prajana diplomatic hanaratina thamoi sokpaga loinana Government of Manipur amasung Government of India gi mafamda lauthokpidana ba puning chingsinjabani do hujik de makoina sigumba post ama ekogi makochin ma pro pida taragati Kwatha gi Meira Paibi singna matam chupada chara hel laga ekoi makoi bu amuk lauthokpidana ba pubidana ba ekoi chara hel laga akan ba Khongjang changjari